operation tawraba nupi amabu success oi taragadi ekoi ma hingbem to ina nupi gi angang unabada normal dagi ekoi operation tarai ba maramje taseng hairagadi ai soira roi haibagi confidence la nupi khudi makki koi gi thamoi de leiba adugumba thajabani haidar achauba achoiba hospital gi doctor singi achauba achoibani haibase ngasi maksu akina thamjari masidi taseng ekoi doctor gi achoiba poni leiriba medical department na ju hairiba masigida ekoi gi scenery ba doctor amadi staff sing ase ekoi akanba ekoi gi action lokhatana makoi gi phangbam topa ekoi gi sina tanjagiba demand sing ado akoi phangnabasu honagani aduga pidabasu yaroi hogiba tangko nipanda laibak thiba thodokta khogi laigidraba khogi khangembam ningon maibam hombi samitagi nisi asi ngasi khoina mokta laktana dead body loba laksariba asi khogi karigumba khogi manipur gi praja khuding mangna khoi yanagiba ama leire habagi khannaba khonnaba do ai ahamba makta madugi damakta ai sengdokjage maramdi kaigino haibada aikoina dead body lauriba ise akoi government ga yanaraga loba sungna nate haibasima ai aikoigi manipur prajada ai ahamba makta da thamjage akoina karigi damakta laurino haiba taragadi hojik leiriba situation sida aikoi mari leinaba akoigi department mayam ama akoigi JC gi side gi akoina satpa yaba tauba yaba haiba yaba akoigi pibham thokpa adugi se sang akoi loi pi khaba matungda hairiba akoigi mari leinaba akoigi authority amadi department jinga akoi DC yauna akoi yam kupna khana nainaraba matungda akoigi yumgi haidi victim oiriba family sigi akoi yenga kanda akoi hujik phawda akoi gi sanabigi matungina akoi masase akoina lauraga magi mathomangom pangthoktabasina maram oirakanda ahallaman singi haidi family gi ahallaman jinge sada thakta ana ye yauksalakpa khotsalakpa madu punamaki akoi khanara nainaraba matungda akoi masigi akoi dead body se ngasi akoi lobagi akoi decide tokjabani masi akoi JC khaktana loba nate akoi praja amadi mari leinaba department kaya ga phaminadana amadi family ga phaminarakanda masi akoina lograba matungdasu akoi makha tana akoi akanba khongjang changjalaga akoi achumba wayendo akoi poraknaba honajagani loina na akoi government gi side tasu akoi ngasi akoi media gi mateng lauraga akoi na haijari maramdi kaigino haiba matamda athuba matamda government na akoi postmortem gi report ase akoi gi puthoraktuna achumba wayel ado akoi phangnanaba honabiu aduga akoi gi leiriba medical department na ju hairiba masigida akoi gi scenery ba doctor amadi staff sing ase akoi akanba akoi gi action lokhatana makoi gi phangbam topa akoi gi JC na tanjagiba demand sing ado akoi phangnabasu honagani aduga pidabasu yaroi mache phangnanaba gidamakta pidanabgidamakta mase akoi government gi pungning jo khoi singsinjari hospital gi authority MS amadi akoi gi thoban gi CMO masa akoi gi family gi akoi gi imung da laktana akoi gi awaba phongdogminadana masigi akoi gi leiriba masida numitu da thokriba akoi gi thodok asida akoi gi karigumba report si lakbagi matungina makoi mara leiba taragadi akoi madugi achumba do akoi makoina su puthokpada mateng pangani aduga mara leiramba taragasu akoi moigi mathakta phajana akoi action lokhana bo honagani haibagi authority gi side gi su akoi thambirami gi side gi di madu achauba achoiba hospital gi doctor singi achauba achoibani haibase ngasi maksu akoi gi JC gi chairman ama oina aina thamjari masidi tasengna akoi doctor gi achoiba potni masidi operation tawraba nupi amabu success oi taragadi ekoi ma hingbem to ina akoina operation nupi gi angang unabada normal dagi akoina operation tarai ba maramje taseng hairagadi ai soira roi haibagi confidence la nupi khudi makki akoi gi thamoi de leiba adugumba thajabani haidar